Kurumjari, Times of Manipur TOMTV The Morning Talking the Boys Meng Tabiriba Kwaipuna Mapu Ahan Muktada Taram Noksari. Ngasi Infanta Pungba Tongan Pauses Singi Ahan Balai Maida Kari Karamba Pauna Mapu and Yawage Habadu Puna Yeminasi Ahan Bada Lamjingba Times. China the Natana Thailand Amadi Singapore Dagi Halakpasing screening Taunanaba Ministry na Kangan Kreba Pausna Lamjingba Times ki banner headline Oina Yauri Nirbhaya gang ref special hearing Sataduna conviction gi Marabak Leblagani Haba Pausisu Lamjingba Times ki Mapung Pawari Atopa Paumadana Ziribam Police na drive Sathakre Mapangi Simi Humfuni Panda Pamit Pikre Haba Pau Yauri class boy ko gi Khongjang Sangsil Lagani Haba Pekokta gi Pausisu Mapung Pawari senior accountant CBI gi custody da numitare ni gi remand Lokthakre Haba Pausna Lamjingba Times ki Mapung Pawari Mathangda Naron Thodang Government College Ozasina Khongjang Sangsin Kre February Ahum Dagi class boy ko Khongjang Hauragani Haba Fekokta gi 7 pay commission gi wafam gi matangda chathariba Khongjang asigi pawsina Naron Thodang gi Mapung Pawari Kosemna School Authority kharaga manaraga examination gi center pangpi da pirabra haiba wang hangnaragli haiba pawsisu Naron Thodang gi Mapung Pawari AG dagi lupa cross Amaga point Mari Rongi Sempam Lana Sinaki Haiba accountant Sarat Numitare ni police custody da remand pi Kreba Pausna Naron Thodang gi Mapung Pawari Matanda Pona Farm. Budget 2021 House the Thamkre tax rate ta Ahong Purakre Medical College Amam District Hospital da attest Tauragani Haba Pausna Pona Farm gi Mapung Pawari Hantaki budget sida Wangno Poki Vision Yaudi Haba Pausu Yaudi Atopa Amadana coronavirus license China dagi India masa sama sumna mari di purakle laihau laibadagi mi tarukti laihore pausna pona fangi mapung eba pauri atopa paw madana machinjak amata su pijadraba sanbida lisaina panganda kallaga sangom thokani habi wakan thadok se haiba akoi agriculture minister LJ kumagi wafam yauri atopa paw madana MEIRA paibi sing politician dagi lapok se haiba nandogi wafam asina pona fangi mapung eba pauri mathangda sanalepak Development agenda da Northeast Maru Oina Lawi Haiba Kogi Sahi da Lupa Lak Manga Fawbagi income Lakpa Lanai Mio Singdagi tax Laura Roy Haiba Kogi Finance Minister Nirmala Sitaraman Dak Saigi Oina Putopa budget ki wafamasina Sanayapaki Mapung Pawari January Thada Mitop Listen Kuntraum Dega Samapan Mogdra Mangada ILP ki Railway ki Thabak Suba Sinising ILP Paigedabani Haiba SP Ziribang M Mobigi Wafam Yauri Atopa Amadana Lion Pat Tourist Circuit Chahitara Hokrabasu Loisindre Haiba Pawsna Sanayapaki Mapung Pawari Matangda Sangai Express Manipur gi patsing Loktaka Pomlen ga natana atai di maming khaktagi ni haiba akanaba khogi malem gi patki numit ka mari lena phongba khogi pawsina sangai gi mapung hoiba pawri union budget 2020-2021 puthokre lomi singi income double ohelagani haiba Finance Minister Nirmala Sitaraman na puthopagi pawsina sangai gi mapung hoiba pawri atopa paw madana ziri da simising kana verified tawri SACBI gi custody da remand lokthakre haba pausna sangai gi mapung ba pauri matangda huelan paw Union budget 2020 sahida lupa lang manga fawbagi income lakpa singdagi tax laura roy hidak managi polam sing maman hengalagani important news print kina handharagani haba pausna huelan paw gi mapung ba pauri atopa amadana awang nopok lamdamda sen hen thadaragani haiba Finance Minister Nirmala Sitaraman gi pawse su khogi hulam pawgi mapung eba pawari street vendor family binupi sing na lengak ta pen da wafum kaya thamlak kre haiba akhana ba pawse su yaure coronavirus China gi Yuan city dagi India masa chohunga kunga mari purakre WHO na lengak singda section wa thamlak li haiba pawsna hulam pawgi mapung eba pawari mathangda Isel Express January ahum dagi college ki class boycott chatharaga college ki osasing asidi government na themba yararoi order tholaba kanda khongsang lepkani haiba phekokta gi khongsang asi su akogi Isel Express ki mapung eba pawari quality yaudaba thong sabi mayok ta sathaba cycle lambi bana miyam gi ponsida akaiba pikre haiba pawsi su Isel Express ki mapung eba pawari atopa amadana center na mari leinaba sing income tax kakthaba natraga copy wafam toknaba khanari haiba pawsina Isel Express ki mapung oiba pawri aroibada iraipa February ahum dagi government college oza singna
class boycott tawragani parikhaga mari lainabasingdi komthokani haiba phegokta paw si sap manana Ireipakki mapung pawari atopa amadana union budget 2020-2021 finance na parliament putokre lengang na semilon fagalan bagi thabakta mai onsen ba ngamdre haiba opposition congress ki lusingba p Chitambaramgi wafam asna Ireipakki mapung oiba paw oiri ngasi infanda fongba tonga tonga paw se singi maru oiba paw sing amadi atai atopa paw kharagi matangda khanane ne nabugida ekoi gi studio da lengsiduna lebiriba asi Kangleipak Meira gi sebidita wangkemsa samjaini tamubu ahmte tram noksari tamu tonga tonga ekoi gi paw se sing si mapuina hangana gi matamda union budget puthokibagi paw si mapung oiba paw oina yauri masida ekoi north east ki posi maru oi habi wafam su finance minister ki wafam mayek sengna pali amarom fegokta gi khoi strike su yam kanba khoi 7 pay commission gi matang si yam kan moi su khongjang sangsili government na ai boina pira kan da thaboina pangtho ani haiba kan da khongjang si hantokani haibi wafam su yauri atopa amdana state bender gi wafam si hausiti marueba wafam oiragle adubu punamak se gi maraksida ahan boina ngarang si 2020-2021 gi oina कोई भारत की ओइना हाइबा तारे लाइरिबा यूनियन टेरिटोरी स्टेट चिंग मैम सिगी ओइना सही मगी सिजिनगदबा सेनफम सिगी एलोकेशन हाइबा तारे सिगी चौराकपा अमखक भारत की प्राइम कोई फाइनेंस मिनिस्टर ना पुथोइबा कोई बजेट सि पुमने येंबा मतमदा कमाइना कोइना करंबा मियेंग येंबा यागे तो अहम ओइना खितंग तम याकुमार बसी जम लोवाने को यूनियन बजेट किसे आई सामग्री को इकोनॉमिक्स मनते तसेंगना दोगा असिदा कोइना येंबदा ngarang si akoi union budget 2021 si akoi gi union minister akoi gi Nirmala Sitharaman how to tangre ado aina hajiri sine akoi gi budget ki muramda akoi gi economics mo ina ai adum na dabni na adu ai yamuna di khangdi haibu tare adu machida hada ki budget sida akoi gi bipum khuding tax ki awa bakra di akoi han than khre haiba ma phajana parle adu ga budget asida kona piriba akoi gi miyang akan miyang se akoi gi kano gi akoi gi health ki sector hatan me akoi gi district hospital sing da akoi gi medical college test tawpa aiba sima akoi health sector da akoi gi fajana akoi gi budget sida akoi emphasis pire ajuma udle adu gi adu da tan akoi gi education akoi gi policy hawdokpa education si yawdra gi akoi gi like su tambagi se masida akan ba bu me ngam su masida akoi gi hada gi budget sida akoi gi me ngam thammi masi mai yam thagali adu tan masida akoi gi nongthaki lambida acharuk chasil tawba mayam punama ko airport laitaba state sing adagi han amaler madi ani sunba adar masida ko gi masi 20 kano sbo da ko gi 20 akusiba da ko gi tuti phawgi manungda kano da ko gi airport se ko gi chamarom si sengut kini haidina masina ko charuk chasin ka gi nongthaki lambida masida ko gi masi budget ki pi aduga ko gi angawati worker simda ko gi smartphone amam pidana ko pau photo joro ganda pi bangang sing mayam sing ki singir pada angawadi worker assassin ka gi mayam lawli mayam se sik swaina pi bagi si yawi adagi ko lupa lak manga phawgi lak income lak puri ti ko lawroi ka re yaibo swaina legre aduna aina thakna ngai oibana ma education sector da ko gi miyeng pirpa ada ko gi health sector da miyeng pirpa bar se ko gi ana le engi lam health sector yam sothaba ama oiribne adu bangna swaina budget sida le ai yamuna khangmunati adagi sida yamna budget sida yam wai tabna ko gi sida ko gi Manipur university gi ko economics ki oza ko chinen masaran ga ngana piriba aman piriba magi wakal magi man hawdu ibi sigi hadaki union budget sida ko gi awano program sigi ko gi shedron pagana sakut na bakru amta mana yaudi sila tiningai ne haibisi masi aidi masi yam chumbane kale mana abdi kana ele gi oiba ko gi fundamental development provision se ko gi namdhabire ek policy gi akoi makhada akoi gi industries amasung akoi gi infrastructure sigi maru oiba amda yaudabne hai notice gi akoi gi notice gi akoi gi makhada akoi gi donor of notice vision ko akoi gi development of akoi gi notice results gi donor gi makada akoi kare kari sendang yam chawna thadaraga donor da notice gi akoi gi tongan ba sector sing da sakut thorangi pakhet na machi yaudi aduna akoi gi notice gi akoi maming de go thambira ganda
ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯇꯒꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯆꯥꯎꯈꯠ ꯍꯟꯊꯔꯒ ꯅꯤꯔꯒ ꯁꯨꯝ ꯆꯥꯔꯒ ꯂꯩꯕꯒꯤ ꯑꯃ ꯑꯣꯏꯅ ꯂꯩꯍꯟꯕꯒꯤ ꯐꯤꯕꯝ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯕꯖꯦꯠꯁꯤꯗ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯊꯔꯕ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠꯁꯤꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡ ꯑꯦꯅꯤ ꯂꯩꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯁꯇ꯭ꯔꯤꯗ ꯑꯗꯩ ꯀꯔꯤꯒꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯐꯟꯗꯥꯃꯦꯟꯇꯦꯜ ꯗꯤꯕꯂꯞꯃꯦꯟꯁꯤꯡ ꯊꯕꯛꯁꯦ ꯄꯥꯏꯈꯠꯄꯒꯤ ꯑꯗꯣ ꯐꯖꯅ ꯍꯥꯞꯄꯤꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯈꯔ ꯅꯨꯡꯉꯥꯏꯒꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯆꯤꯔꯦꯟ ꯃꯩꯁꯔꯥꯝꯅꯒ ꯍꯥꯏꯔꯛꯏꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯐꯣꯡꯗꯣꯔꯛꯏꯁꯦ ꯃꯁꯤꯃꯛꯅꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯕꯖꯦꯠꯁꯤꯗꯤ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯀꯤꯗꯃꯛꯇ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯅ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯔꯤꯕ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯒꯣꯁꯦ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯧꯍꯧꯕ ꯑꯃ ꯆꯪꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯇꯧꯗꯧꯕ ꯃꯇꯝ ꯇꯧꯍꯧꯗꯧꯕ ꯕꯖꯦꯠ ꯂꯥꯎꯊꯣꯔꯛꯄ ꯃꯇꯝꯗꯒꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯊꯔꯕ ꯑꯩꯈꯣꯏ ꯁꯦꯛꯇꯔꯁꯤꯡ ꯅꯣꯔꯠ ꯏꯁꯀꯤ ꯔꯤꯖꯜꯁꯤꯡ ꯀꯩꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯒꯤ ꯆꯥꯎꯈꯠꯅꯕꯒꯤ ꯊꯕꯛꯇꯨ ꯄꯥꯏꯈꯠꯄꯤꯒꯅꯤ ꯍꯥꯏꯅꯒ ꯍꯟꯗꯛꯀꯤ ꯕꯖꯦꯠꯁꯤꯗꯒ ꯎꯠꯄ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯍꯣꯏ ꯍꯧꯖꯤꯛ ꯄꯨꯊꯣꯛꯏꯕ ꯕꯖꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯁꯦꯟ ꯊꯥꯗꯔꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯄꯜꯂꯤ ꯇꯧꯕꯇꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯛꯁ ꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯩꯔꯤꯕ ꯕꯖꯦꯠ ꯑꯁꯤꯅ ꯍꯦꯟꯅ ꯏꯐꯦꯛ ꯇꯧꯗꯦ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯇꯥꯃꯣ ꯊꯝꯕꯤꯔꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯇꯥꯃꯣ ꯇꯥꯡ ꯐꯦꯕꯋꯥꯔꯤ 3ꯗꯒꯤꯗꯤ ꯀꯣꯂꯦꯖꯀꯤ ꯀ꯭ꯂꯥꯁ ꯕꯣꯏꯀꯣꯠ ꯆꯠꯊꯔꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯐꯦꯒꯣꯛꯇꯥꯒꯤ 7 ꯄꯦ ꯀꯃꯤꯁꯟꯒꯤ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯣꯏꯁꯜꯂꯛꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯁꯤ ꯒꯃꯦꯟꯅ ꯊꯦꯝꯕ ꯌꯥꯔꯔꯣꯏ ꯑꯣꯔꯗꯔ ꯊꯣꯛꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪ ꯂꯦꯞꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯐꯦꯒꯣꯛꯇꯥꯅ ꯊꯝꯃꯤ ꯋꯥꯐꯝꯁꯤ ꯍꯧꯖꯤꯛꯇꯤ ꯊꯥ ꯑꯃ ꯈꯔ ꯍꯦꯟꯅ ꯐꯥꯖꯤꯜꯂꯛꯄꯗꯧꯅ ꯇꯧꯔꯦ ꯃꯈꯣꯏꯒꯤ ꯈꯣꯡꯖꯪꯁꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗꯗꯤ ꯀꯩꯅꯣꯗꯤ ꯑꯣꯏꯍꯜꯂꯣꯏ ꯍꯥꯏꯕ ꯑꯄꯟꯕꯗꯤ ꯄꯤꯍꯜꯂꯣꯏ ꯇꯧꯕꯗꯣ ꯀ꯭ꯂꯥꯁꯇꯤ ꯇꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯅ ꯏꯖꯨꯀꯦꯁꯟꯗꯗꯤ ꯃꯔꯨꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯆꯩꯊꯦꯡ ꯑꯃꯗꯤ ꯄꯤꯕꯗꯧꯅ ꯇꯧꯔꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯇꯥꯃꯣ ꯅꯪꯀꯣꯅ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅꯤꯅꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯣꯊꯗꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯆꯍꯤ ꯑꯃꯗ ꯅꯨꯃꯤꯠ 365ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯑꯗꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯈꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯌꯥꯝꯁꯤꯗ ꯂꯩꯈꯤꯕꯗꯒꯤ ꯅꯨꯃꯤꯠ 100ꯅꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯗꯕꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯏꯅ LP ꯂꯣꯋꯔ ꯄ꯭ꯔꯥꯏꯃꯥꯔꯤꯗꯒꯤ UJV ꯑꯗꯩ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯗꯩ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟ ꯑꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯥꯎ ꯊꯥꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯐꯖꯅ ꯁ꯭ꯀꯨꯜꯗꯒꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯕ ꯉꯝꯗꯗꯅ ꯂꯩꯔꯤꯕꯅꯦꯕ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕ ꯑꯀꯤꯕ ꯇꯦꯔꯔ ꯃꯌꯥꯝ ꯂꯩꯕꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯐꯤꯌꯔ ꯁꯥꯏꯀꯣꯁꯤꯁ ꯑꯃ ꯂꯩꯔꯀꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯗꯦꯕ ꯑꯗꯩ ꯁꯔꯀꯥꯔꯤ ꯁ꯭ꯀꯨꯜꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯗꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯃꯇꯝ ꯆꯥꯅ ꯀ꯭ꯂꯥꯁ ꯇꯧꯗꯕ ꯑꯣꯖꯥ ꯋꯥꯠꯄ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯂꯩꯇꯕ ꯃꯌꯥꯝ ꯂꯩꯕꯁꯤꯡꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯍꯧꯗꯣꯔꯛꯄꯗꯒꯤ ꯄꯩꯁꯥꯁꯦ ꯌꯥꯝ ꯆꯪꯕꯅ ꯊꯥꯗꯅꯔꯤꯅꯦꯕ ꯑꯁꯨꯝꯕ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟ ꯂꯩꯔꯤꯕꯗꯒꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯒꯤ ꯀꯣꯂꯦꯖ ꯍꯥꯏꯅ ꯂꯩꯔꯤꯕꯁꯤꯡꯒꯤꯁꯨ ꯏꯝꯐꯥꯜ ꯀꯣꯂꯦꯖ ꯑꯗꯒꯤ ꯃꯣꯗꯔꯟ ꯀꯣꯂꯦꯖ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ DM ꯀꯣꯂꯦꯖ ꯑꯗꯩ ꯁꯤꯒꯤ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ TG ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯗꯒꯤ JP ꯋꯨꯃꯦꯟ ꯀꯣꯂꯦꯖ ꯀꯣ ꯁꯨꯝꯕ ꯈꯔ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯈꯔꯁꯤ ꯅꯠꯇꯅ ꯐꯖꯅ ꯃꯁꯤ ꯀ꯭ꯂꯥꯁꯀ ꯇꯧꯕ ꯂꯩꯇ꯭ꯔꯕꯅꯦꯕ ꯑꯗꯨ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯁꯦ ꯏꯀꯣꯅꯣꯃꯤꯛ ꯀꯣꯂꯦꯖ ꯑꯣꯖꯥꯁꯤꯡꯁꯤꯗ ꯃꯣꯏꯅ ꯍꯥꯏꯔꯤ ꯆꯨꯝꯃꯤ ꯃꯥꯅ UGCꯒꯤ ꯑꯩꯈꯣꯏꯒꯤ 13ꯁꯨꯕ ꯄꯦꯗꯣ ꯑꯗꯨ ꯃꯣꯏꯁꯨ ꯆꯠꯅꯍꯟꯕꯤꯒꯗꯕꯅꯤ ꯑꯗꯣ ꯑꯣꯖꯥꯁꯤꯡꯕꯨ ꯁꯨꯃꯥꯏꯅ ꯅꯝꯊꯕꯤꯔꯒ ꯊꯝꯕꯤꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯁꯦ ꯃꯣꯏ ꯍꯥꯏꯐꯝ ꯊꯣꯛꯄꯅꯦꯕ ꯑꯗ ꯒꯚꯔꯟꯃꯦꯟꯠꯒꯁꯨ ꯃꯣꯏꯒꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯀꯦꯕꯤꯅꯦꯠꯇ ꯐꯥꯎꯗ ꯄꯨꯊꯣꯛꯇꯨꯅ ꯇꯧꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯁꯤꯒꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯒ ꯊꯕꯛ ꯄꯥꯡꯊꯣꯛꯇꯕꯁꯤꯗꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯀꯥꯟꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯊꯋꯥꯏꯅ ꯃꯄꯥꯟ ꯊꯣꯛꯄꯁꯦ ꯐꯠꯇꯦꯕ ꯑꯣꯖꯥꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯊꯋꯥꯏꯅꯦꯕ ꯊꯋꯥꯏꯁꯤꯅ ꯃꯄꯥꯟꯒ ꯊꯣꯛꯇꯅꯒ ꯙꯔꯅꯥꯒ ꯇꯧꯗꯅ ꯑꯗꯒꯤ ꯑꯣꯖꯥ ꯃꯌꯥꯝꯁꯤꯡꯁꯤꯅ ꯄꯔꯦꯡ ꯐꯝꯗꯅ ꯃꯣꯏꯅ ꯇꯧ ꯂꯩꯕ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥꯗꯒꯤ ꯁꯦꯝꯈꯤꯕꯅꯤ ꯏꯟꯖꯤꯅꯤꯌꯥꯔ ꯗꯣꯛꯇꯔ ꯂꯣꯌꯔ ꯁꯥꯏꯟꯇꯤꯁ ꯑꯣꯖꯥꯗꯒꯤ ꯁꯦꯝꯗꯣꯏꯅꯦꯕ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯁꯦꯝꯒꯗꯧꯔꯤꯕ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗ ꯁꯦꯝꯍꯧꯗꯕ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝꯁꯤꯅ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯥꯏꯛꯀ ꯇꯧꯗꯅ ꯃꯄꯥꯟ ꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯊꯋꯥꯏꯅ ꯃꯄꯥꯟ ꯊꯣꯛꯄ ꯂꯥꯛꯄ ꯁꯤ ꯐꯕ ꯅꯠꯇꯦꯕ ꯑꯗ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯒꯗꯕꯅꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ
ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯣꯖꯥꯁꯤꯡꯒꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯌꯥꯕ ꯑꯩ ꯑꯣꯖꯥ ꯁꯤꯐꯥꯎꯗ ꯉꯥꯏꯕꯤꯔꯣ ꯁꯤꯐꯥꯎꯗ ꯇꯧꯖꯒꯦ ꯁꯤꯕꯨ ꯇꯧꯒꯅꯤ ꯍꯥꯏꯕ ꯒꯃꯦꯟꯒꯤ ꯁꯤꯟꯁꯤꯌꯔꯤꯇꯤ ꯑꯣꯏꯕ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯁꯤꯐꯥꯎꯗ ꯍꯥꯏꯕ ꯑꯣꯖꯥꯁꯤꯡꯅ ꯑꯣꯖꯥꯁꯤꯡꯁꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩꯕ ꯉꯥꯛꯇꯅꯤꯅꯦ MA ꯀꯣ ꯑꯦꯅꯤ ꯁꯕꯖꯦꯛ ꯈꯨꯗꯤꯡꯗ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯔꯕ ꯑꯗꯨꯝꯕ ꯉꯥꯛꯇꯅꯤ ꯑꯣꯖꯥꯁꯤꯡꯁꯨ ꯈꯪꯐꯝ ꯊꯣꯛꯀꯅꯤ ꯃꯣꯏꯁꯨ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯖꯥꯁꯤꯡꯁꯤꯅ ꯀ꯭ꯂꯥꯁ ꯕꯣꯏꯀꯣꯠꯀ ꯇꯧꯈꯠꯂꯛꯇꯅ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯁꯨ ꯂꯣꯏꯔꯤꯅꯤ ꯃꯤꯑꯣꯏꯕꯅ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯛꯑꯦ ꯁꯤꯔꯒꯦ ꯍꯥꯏꯕꯅꯦꯕ ꯑꯣꯖꯥ ꯂꯥꯏꯔꯤꯛ ꯇꯝꯕꯤꯒꯗꯕ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯔꯣꯏ ꯒꯥꯔꯤ ꯊꯧꯒꯗꯕ ꯒꯥꯔꯤ ꯊꯧꯔꯔꯣꯏ ꯁ꯭ꯀꯨꯜꯒꯤ ꯃꯄꯥꯟꯗꯒꯤ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯔꯦꯕ ꯑꯗꯨꯅ ꯑꯣꯖꯥꯁꯤꯡꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏ ꯀꯟꯊꯅꯤꯡꯉꯤ ꯑꯗꯣ ꯑꯣꯖꯥꯁꯤꯡꯒꯤ ꯈꯣꯜꯂꯥꯎꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟꯁꯤꯅ ꯑꯩꯈꯣꯏ ꯇꯥꯕꯤꯒꯗꯕꯅꯤ ꯇꯥꯕꯤꯔꯒ ꯇꯧꯕ ꯌꯥꯕ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯗꯗꯤ ꯑꯩꯈꯣꯏ ꯀꯔꯦꯝꯅꯕꯤꯔꯔꯣꯏ ꯃꯤ ꯑꯣꯖꯥꯁꯤꯡꯁꯤ MA ꯉꯥꯛꯇ ꯃꯤꯒꯤꯁꯤꯗ ꯑꯩꯈꯣꯏ ꯗꯥꯛꯇꯔꯦꯠ ꯐꯪꯕ ꯃꯌꯥꯝ ꯑꯣꯖꯥ ꯌꯥꯎꯔꯤꯕꯅꯤꯅ ꯑꯣꯖꯥꯁꯤꯡꯗꯗꯤ ꯁꯔꯀꯥꯔ ꯄꯥꯏꯕꯤꯕꯁꯤꯡꯅꯁꯨ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯁꯤ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯁꯤ ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯍꯥꯏꯕꯤꯗꯕ ꯑꯗꯣ ꯑꯣꯖꯥꯁꯤꯡꯁꯨ ꯑꯩꯅ ꯁꯝꯖꯥꯏꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯕꯀꯨꯃꯥꯔ ꯑꯩꯈꯣꯏ ꯍꯥꯏꯖꯕꯗ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ ꯈꯟꯊꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯕꯣꯏꯀꯣꯠ ꯇꯧꯕ ꯈꯣꯠꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯈꯣꯠꯆꯟꯕꯁꯤ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯣꯏꯅ ꯄꯤꯔꯛꯏꯕ ꯃꯥꯒꯤ ꯁꯤ ꯇꯧꯔꯤꯅ ꯂꯥꯎꯊꯣꯔꯛꯏꯁꯦ ꯃꯁꯤ ꯁꯔꯀꯥꯔꯁꯨ ꯇꯥꯕꯤꯔꯤꯕꯅꯤꯅ ꯁꯔꯀꯥꯔꯒꯤ ꯅꯥꯀꯣꯡꯗꯤ ꯑꯩꯈꯣꯏꯒꯤ ꯐꯂꯥꯡ ꯊꯦꯠꯂꯤ ꯍꯥꯏꯅꯤ ꯑꯗꯨꯅ ꯇꯥꯕꯤꯔꯤꯕꯅꯤ ꯅꯨꯡꯇꯤꯒꯤ ꯎꯔꯤꯕꯅꯤꯅ ꯑꯣꯖꯥꯁꯤꯡꯁꯤꯒ ꯋꯥꯔꯤ ꯁꯥꯔꯀꯥꯟꯗ ꯁꯤꯗꯒꯤ ꯁꯤꯗꯐꯥꯎꯁꯤ ꯑꯩꯈꯣꯏ ꯇꯧꯔꯅꯤ ꯍꯥꯏꯕ ꯇꯧꯕꯤꯔꯀꯥꯟꯗ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯗꯤ ꯍꯌꯦꯡꯃꯛ ꯍꯪꯆꯤꯠꯃꯛ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕꯤꯔꯀꯥꯟꯗ ꯑꯣꯖꯥꯁꯤꯡꯁꯦ ꯅꯦꯅꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯀꯁꯤ ꯆꯪꯗꯅ ꯈꯣꯠꯇꯅ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯦꯅꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯑꯃ ꯂꯥꯛꯍꯟꯅꯤꯡꯉꯤ ꯑꯩ ꯁꯤꯃ ꯊꯝꯖꯅꯤꯡꯉꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯃꯇꯝꯗꯤ ꯍꯣꯡꯇꯣꯛꯑꯣ ꯍꯥꯏꯕꯗꯤ ꯌꯥꯕ ꯄꯣꯠ ꯂꯥꯏꯔꯤꯛ ꯇꯝꯕꯤꯗꯅ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯇꯤ ꯇꯝꯕꯤꯗꯕ ꯑꯗꯣ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗꯨ ꯊꯥ 5-6 ꯌꯩꯊꯣꯛꯑꯒꯦ ꯍꯥꯏꯕꯗꯤ ꯌꯥꯕ ꯄꯣꯠ ꯅꯠꯇꯕꯅꯤ ꯃꯥꯡꯖꯍꯧꯔꯤꯁꯤ ꯃꯍꯩꯔꯣꯏꯁꯤꯡ ꯈꯛꯇꯗꯅꯦꯕ ꯅꯕꯀꯨꯃꯥꯔ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯤꯗꯅ ꯄꯔꯤꯈꯥ ꯊꯥꯗꯣꯔꯤꯅꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯁꯤꯂꯦꯕꯁꯇꯣ ꯑꯩꯈꯣꯏꯒꯤ ꯀꯚꯔ ꯑꯩꯈꯣꯏꯒꯤ ꯇꯧꯔꯣꯏꯗꯧꯅꯦꯕ ꯑꯗꯣ ꯃꯔꯥꯏꯕꯛ ꯊꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯁꯨꯝ ꯑꯣꯏꯔꯦꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯐꯤꯌꯔ ꯁꯥꯏꯀꯣꯂꯣꯖꯤꯁ ꯑꯗꯒꯤ ꯂꯩꯇꯥꯗꯕ ꯑꯟꯗ꯭ꯔꯦꯁ ꯑꯣꯏꯕ ꯑꯃ ꯅꯍꯥꯔꯣꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯔꯒꯗꯤ ꯀꯧꯗꯣꯏꯅꯣꯕ ꯑꯗꯨꯗꯒꯤꯅꯤꯅꯦ ꯁꯤꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯅ ꯆꯠꯈ꯭ꯔꯒꯦ ꯂꯥꯜ ꯍꯧ ꯌꯥꯎꯔꯒꯦ ꯑꯃ ꯇꯧꯔꯒꯦ ꯈꯣꯠꯂꯒꯦ ꯂꯥꯛꯏꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟ ꯑꯣꯏꯒꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯅꯍꯥꯔꯣꯟꯁꯤꯡ ꯑꯁꯤꯒꯤ ꯃꯣꯏ ꯀꯔꯤꯅꯣ ꯃꯣꯏ ꯀꯃꯥꯏꯅ ꯆꯨꯝꯒꯗꯒꯦ ꯍꯥꯏ ꯑꯗꯨꯁꯤꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯔꯤꯌꯦ ꯚꯥꯔꯠꯁꯤꯒꯤ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯪ ꯏꯟꯗꯤꯌꯥꯅ ꯀꯧꯋꯦꯕ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯚꯥꯔꯠꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯁꯤꯡ ꯌꯥꯝꯕ ꯂꯩꯕꯥꯛ 2 ꯁꯨꯕꯅꯤ ꯑꯗꯨꯕꯨ ꯚꯥꯔꯠꯀꯤ ꯃꯤꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟ ꯌꯥꯝ ꯍꯦꯜꯂꯦꯕ ꯑꯗꯨꯅ ꯅꯍꯥꯔꯣꯟꯁꯤ ꯃꯥꯅ ꯂꯝꯖꯤꯡꯕ ꯑꯐꯕ ꯄꯨꯕ ꯍꯥꯏꯕꯁꯤ PMꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯥꯝꯃꯦꯕ ꯑꯗꯨꯒꯨꯝꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯒꯤ ꯀꯣꯂꯦꯖ ꯇꯝꯃꯤꯕ ꯃꯤꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯥꯏꯌꯔ ꯏꯖꯨꯀꯦꯁꯟꯗ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯕꯨ ꯃꯥꯡꯍꯟꯅꯕꯒꯤ ꯐꯤꯕꯝ ꯑꯃ ꯒꯃꯦꯟꯅ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯅꯗꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯅ ꯃꯁꯤ ꯐꯖꯅ ꯑꯣꯖꯥꯁꯤꯡꯒ ꯋꯥꯔꯤ ꯁꯥꯕꯤꯔꯒ ꯂꯣꯏꯁꯤꯟꯅꯕ ꯑꯃ ꯀꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯒꯃꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯒꯃꯦꯟꯁꯨ ꯋꯥꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯃꯥꯒꯤ ꯁꯣꯊꯔꯤꯕꯅꯤ ꯏꯀꯅꯃꯤ ꯌꯥꯝ ꯐꯠꯇꯕ ꯁꯦꯟ ꯃꯁꯥꯒꯤ ꯔꯤꯁꯣꯔꯁ ꯂꯩꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯣꯖꯥꯒꯤ ꯐꯤꯕꯝꯁꯤꯗꯤ ꯂꯣꯏꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯅꯧꯕ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯨꯟꯅꯥꯏꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯁꯔꯀꯥꯔ ꯑꯁꯤꯅ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯕ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯩꯈꯣꯏ ꯃꯍꯩ ꯃꯁꯤꯡꯒꯤ ꯀꯦꯔꯤꯌꯔꯗ ꯃꯥꯡꯗꯅꯕꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨꯁꯨ ꯁꯔꯀꯥꯔ ꯑꯁꯤꯅ ꯃꯨꯟꯅ ꯈꯟꯊꯕꯤꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯅꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯊꯝꯕꯤꯔꯤꯕꯁꯤ ꯃꯈꯥ ꯇꯥꯕ ꯋꯥꯐꯝꯁꯤꯡ ꯈꯟꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯐꯝꯂꯤꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯂꯩꯉꯥꯛꯇ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯅꯩꯅꯖꯒꯦ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ब्रेक मतुंगदा अमुखना टाइम्स ऑफ मणिपुर TOMTV की द मॉर्निंग टॉक रेजिंग द वॉइस तरामनो उक्सरी तमो मखाताना अखोगी हुजुसी बाजार मनुंगी वाफमसी हंदक हुमनी मरीनी हप्ता मुक्सी यामना इरांग लेबा हाइब तारे मरोइन स्ट्रीट वेंडर की वाफमसी उसी याम कन्ना नैनबा याफो ओइबो वाफम ओइरक हाइब तारे मनुंगदा फमीबा मपानदा फमीबा स्ट्रीट वेंडर की पोसी मसिंग खंगदना हेंगलकपना मरम ओइकांदा बाजार मनुंगी हानगी लेबा सकतमसी मांगसलकपा याबी फिबम मुखक लेरकपा अदुगा स्ट्रीट वेंडर सिंगना मखोइगी ओइबा पोट योंफमसिंगसी हाइरिबा मतमसिंगी मनुंगदा पीगदबनी हाइबगी वाफमसिदा पुलिसकसु याम कन्ना मुंगनरकपगी टाइमिंग अमखक हे हे तोलकपा अदुगा अमरोमदा खोगी मनुंगदा लेरिबा खोगी पोट फमीबा
ꯅꯨꯄꯤꯁꯤꯡꯅꯁꯨ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯛꯂꯛꯑꯒ ꯃꯗꯨꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡ ꯈꯠꯅ ꯆꯩꯅꯕꯒꯤ ꯋꯥꯊꯣꯛ ꯑꯃꯈꯛ ꯊꯣꯛꯂꯛꯄꯁꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯊꯣꯛꯈꯤ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯌꯥꯝ ꯀꯟꯅ ꯊꯣꯛꯂꯛꯏꯕꯁꯤ ꯃꯁꯤ ꯂꯣꯏꯁꯤꯟꯅꯅꯕꯒꯤ ꯄꯥꯝꯕꯩꯁꯤ ꯍꯦꯛ ꯄꯨꯊꯣꯛꯇꯕꯒꯤ ꯃꯃꯤ ꯑꯃ ꯌꯥꯝ ꯀꯟꯅ ꯇꯥꯕꯗꯨꯝ ꯇꯧꯔꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤꯅꯣ ꯅꯕꯀꯨꯃꯥꯔ ꯃꯁꯤꯒꯤ ꯋꯥꯊꯣꯛꯁꯦ ꯇ꯭ꯔꯥꯏ ꯇ꯭ꯔꯥꯏ ꯂꯧꯕ ꯌꯥꯔꯣꯏ ꯌꯥꯝ ꯂꯨꯕ ꯑꯩꯈꯣꯏꯒꯤ ꯋꯥꯊꯣꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯒꯗꯕꯅꯤ ꯃꯗꯨꯒ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯋꯥꯊꯣꯛ ꯊꯣꯛꯂꯤꯁꯦ ꯃꯁꯤꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯊꯣꯛꯍꯟꯕꯅꯦꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯃꯥꯒꯤ ꯃꯤꯃꯥꯡꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯍꯟꯗꯅ ꯏꯃꯥ ꯑꯣꯏꯕꯤꯁꯤꯡ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯕ ꯑꯃꯒ ꯑꯃꯒ ꯈꯟꯅꯍꯟꯕꯅꯦꯕ ꯅꯪ ꯑꯩ ꯊꯝꯖꯒꯦ ꯂꯝꯕꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯧꯄꯥꯅ ꯈꯪꯕꯤꯔꯝꯒꯅꯤ ꯂꯝꯕꯤ ꯍꯥꯏꯕꯗꯤ ꯈꯣꯡꯅ ꯆꯠꯅꯕ ꯒꯥꯔꯤꯅ ꯆꯠꯅꯕ ꯂꯝꯕꯤꯅꯤ ꯂꯝꯕꯤꯗ ꯄꯣꯠꯐꯝ ꯐꯝꯅꯕ ꯂꯝꯕꯤꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯣꯏꯁꯤꯟꯅꯕ ꯂꯝꯕꯤꯗ ꯄꯣꯠ ꯆꯩ ꯄꯩꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯌꯥꯗꯦꯕ ꯃꯅꯤꯄꯨꯔꯗꯤ ꯃꯗꯨꯒꯤ ꯆꯠꯅ ꯄꯊꯥꯞ ꯃꯌꯥꯝꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯒꯤ ꯐꯨꯠꯄꯥꯠ ꯈꯣꯛ ꯂꯝꯕꯤꯗ ꯗꯨꯀꯥꯟ ꯐꯝꯅꯤꯡꯒꯅꯤ ꯄꯣꯠ ꯆꯩ ꯄꯩꯁꯤꯟꯒꯅꯤ ꯑꯗꯒꯤ ꯍꯥꯏꯋꯦꯒꯤ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯕ ꯅꯥꯀꯟꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯄꯣꯠ ꯌꯣꯟꯗꯅ ꯐꯝꯒꯅꯤ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯆꯤꯜꯂꯕ ꯅꯥꯀꯟꯁꯤꯡꯁꯤꯗ ꯄꯣꯠ ꯆꯩ ꯌꯣꯟꯁꯤꯜꯂꯒ ꯐꯝꯒꯅꯦꯕ ꯃꯁꯦ ꯉꯁꯤꯒꯤ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯃꯔꯥꯟꯁꯨ ꯅꯠꯇꯦ ꯃꯃꯥꯡꯗꯒꯤ ꯆꯍꯤ 30-40 ꯍꯧꯅ ꯁꯥꯁꯜ ꯇꯧ ꯂꯥꯛꯏꯕ ꯁꯔꯀꯥꯔꯁꯤꯒꯤ ꯃꯤꯃꯥꯡꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯦꯕ ꯁꯔꯀꯥꯔꯅ ꯂꯝꯕꯤ ꯍꯥꯏꯕꯗꯣ ꯐꯖꯅ ꯉꯥꯛ ꯁꯦꯜꯂꯝꯃꯕ ꯂꯝꯕꯤꯅ ꯀꯩꯝ ꯇꯧꯕ ꯌꯥꯗꯦꯅ ꯂꯩꯔꯝꯃꯕ ꯑꯗꯨꯀꯥꯟꯗ ꯊꯣꯛꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯃꯌꯥꯝꯁꯤꯡ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯤꯡꯁꯤ ꯀꯃꯥꯏꯅ ꯊꯣꯛꯂꯛꯄꯅꯣ ꯃꯣꯏꯒꯤ ꯄꯣꯠꯐꯝ ꯐꯝꯐꯝꯁꯤꯅ ꯀꯗꯥꯏꯗ ꯄꯤꯒꯗꯕꯅꯣ ꯍꯥꯏꯕꯁꯦ ꯁꯔꯀꯥꯔꯅ ꯍꯥꯟꯅ ꯈꯜꯂꯝꯒꯗ꯭ꯔꯥ ꯑꯗꯨ ꯇꯧꯔꯝꯃꯒꯗꯤ ꯃꯁꯤ ꯑꯣꯏꯔꯣꯏꯑꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯏꯃꯥ ꯀꯩꯊꯦꯜ 3-4ꯗ ꯐꯝꯖꯔꯤꯕ ꯀꯩꯊꯦꯜ ꯃꯁꯤꯗꯤ IMCꯒꯤ ꯑꯣꯏꯅ ꯃꯁꯤꯒꯤ ꯚꯦꯟꯗꯔ ꯂꯥꯏꯁꯦꯟꯁ ꯄꯥꯏꯗꯅ ꯃꯣꯏꯒꯤ ꯇꯦꯛꯁ ꯊꯤꯗꯅ ꯃꯣꯏ ꯐꯝꯖꯔꯤꯅꯦꯕ ꯑꯗꯨ ꯃꯣꯏꯅ ꯐꯝꯃꯀꯥꯟꯗ ꯃꯄꯥꯟ ꯑꯀꯣꯏꯕ ꯃꯌꯥꯝꯗ ꯂꯣꯏꯅꯃꯛ ꯄꯣꯠ ꯐꯝꯖꯤꯜꯂꯒꯗꯤ ꯃꯣꯏ ꯄꯣꯠ ꯁꯤꯠꯇ꯭ꯔꯦ ꯃꯣꯏ ꯁꯥꯎ ꯇꯥꯕꯅꯦꯕ ꯑꯗꯨ ꯏꯃꯥ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯐꯝꯕꯤꯅꯤ ꯆꯥꯏꯅꯍꯜꯂꯤꯁꯦ ꯃꯁꯤ ꯁꯔꯀꯥꯔꯅ ꯇꯧꯕꯅꯦꯕ ꯍꯣꯏ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯧꯖꯤꯛ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤꯕꯃꯛꯁꯤꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯍꯥꯡꯅ ꯊꯝꯕꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯀꯣꯝꯄꯤꯇꯤꯁꯟ ꯇꯧꯕ ꯉꯝꯗꯦ ꯒꯔꯃꯦꯟꯁꯤꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯃꯊꯛꯇ ꯍꯥꯡꯅ ꯂꯩꯔꯦ ꯑꯗꯨ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯒꯤ ꯋꯥꯊꯣꯛꯇꯤ ꯗꯃꯥ ꯂꯩꯔꯦ ꯁꯤꯐꯥꯎꯗ ꯃꯊꯛ ꯀꯥꯈꯠꯂ ꯐꯝꯕ ꯉꯝꯍꯟꯗꯕ ꯁꯔꯀꯥꯔꯁꯤꯕꯨ ꯀꯔꯤ ꯁꯔꯀꯥꯔꯅꯣꯕ ꯁꯤ ꯁꯔꯀꯥꯔꯁꯤꯅꯅꯦꯕ ꯌꯦꯡꯉꯨ ꯃꯅꯤꯄꯨꯔꯒꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨꯅꯤ ꯏꯀꯅꯃꯤꯗ ꯌꯥꯝꯅ ꯆꯥꯎ ꯊꯧꯑꯣꯡ ꯂꯧꯔꯤ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯐꯤꯁꯥ ꯀꯣꯜ ꯇꯧꯗꯅ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜ ꯇꯧꯗꯅ ꯆꯦꯡꯁꯨ ꯐꯧꯁꯨ ꯂꯂꯣꯟ ꯇꯧꯗꯅ ꯃꯆꯥ ꯃꯁꯨ ꯊꯥꯛꯇꯅ ꯐꯖꯅ ꯍꯣꯠꯅꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯂꯁꯤꯡ ꯂꯩꯇ꯭ꯔꯦ ꯏꯌꯣꯡ ꯐꯤ ꯂꯣꯟꯕ ꯐꯤꯁꯥ ꯀꯣꯟ ꯃꯈꯣꯟ ꯃꯨꯊꯠꯈ꯭ꯔꯦ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯦ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯑꯐꯕ ꯐꯤ ꯂꯪ ꯃꯌꯥꯝ ꯊꯥꯖꯤꯜꯂꯛꯇꯅ ꯑꯩꯈꯣই ꯃꯨꯊꯠꯇꯅ ꯂꯣꯏꯈ꯭ꯔꯦ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯍꯦꯟꯗꯤꯀ꯭ꯔꯥꯐ ꯍꯦꯟꯂꯨꯝ ꯀꯩꯀꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯁꯨ ꯊꯥꯗꯕꯤꯗ꯭ꯔꯦꯕ ꯑꯗꯨꯅꯗꯤ ꯅꯨꯄꯤꯁꯤꯡꯅ ꯃꯆꯥ ꯃꯁꯨ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯒꯗꯤ ꯆꯦꯛꯀꯣꯟꯗ ꯆꯦꯛ ꯍꯣꯟꯕ ꯌꯥꯎꯔꯛꯑꯦ ꯀꯣꯟꯆꯥꯛ ꯊꯤꯕ ꯆꯠꯂꯛꯑꯦ ꯑꯗꯒꯤ ꯃꯤꯒꯤ ꯃꯌꯨꯝ ꯆꯠꯂ ꯃꯆꯥ ꯂꯧꯕ ꯌꯥꯎꯔꯛꯑꯦꯅ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯐꯤꯕꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯊꯔꯛꯑꯦꯕ ꯑꯗꯨꯅ ꯃꯆꯥ ꯃꯁꯨ ꯍꯤꯡꯕ ꯉꯝꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯍꯤꯡꯅꯕꯒꯤ ꯁꯔꯚꯥꯏꯚꯦꯜꯒꯤꯗꯃꯛꯇ ꯑꯣꯏꯅ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯀꯥꯏꯗꯅꯣ ꯍꯥꯏꯗꯤ ꯕꯖꯥꯔꯅꯤꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯄꯣꯠ ꯁꯤꯠ ꯂꯤꯃꯤꯠ ꯇꯦꯜꯂꯤꯗꯣ ꯑꯗꯨꯅ ꯃꯣꯏꯁꯤ ꯌꯣꯟꯕꯁꯤ ꯂꯥꯛꯑꯦ ꯃꯍꯧꯁꯥꯗꯤ ꯄꯨꯟꯅ ꯊꯥꯔꯝꯃꯒ ꯍꯟꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯨ ꯔꯤꯇꯦꯜ ꯑꯣꯏꯅ ꯌꯣꯟꯗꯅ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅꯗꯤ ꯃꯣꯏꯅ ꯂꯣꯏ ꯀꯣꯏꯅ ꯐꯝꯖꯤꯜꯂ ꯂꯝꯕꯤ ꯆꯤꯟꯕ ꯍꯦꯟꯒꯠꯂꯛꯑꯦ ꯑꯗꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯐꯝꯃꯤꯕ ꯃꯌꯥꯝꯁꯤꯡꯁꯨ ꯄꯣꯠ ꯁꯤꯠꯂꯛꯇ꯭ꯔꯦ ꯑꯦꯅꯤ ꯑꯅꯤꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅꯗꯤ ꯅꯨꯄꯤ ꯀꯩꯊꯦꯜ ꯀꯥꯕꯤ ꯃꯌꯥꯝꯒꯤ ꯂꯥꯛꯏꯕ ꯕꯣꯔꯨꯝꯁꯦ ꯀꯌꯥꯝ ꯆꯥꯎꯔꯦ ꯃꯁꯤꯡ ꯀꯌꯥꯅꯣ ꯍꯥꯏꯁꯦ ꯎꯆꯦꯛ ꯀꯣꯝꯁꯤꯡ ꯊꯤꯔꯤꯗꯅ ꯃꯣꯏ ꯊꯤꯕ ꯉꯝꯃꯤꯕ ꯀꯗꯥꯏꯗ ꯃꯁꯤꯒꯤ ꯀꯩꯊꯦꯜ ꯁꯪꯒ ꯁꯥꯔꯒ ꯐꯝꯍꯟꯁꯤꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯃꯁꯤ ꯍꯥꯟꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇꯅ ꯑꯗꯨꯝ ꯐꯝꯃꯒ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯀ ꯑꯗꯒꯤ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯒ ꯈꯠꯅꯍꯟꯕ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯅꯤ ꯃꯁꯝ ꯐꯣꯏꯗꯠꯍꯟꯕ ꯑꯗꯒꯤ ꯏꯔꯥꯡ ꯊꯣꯛꯍꯟꯕ ꯁꯤ ꯒꯃꯦꯟꯁꯤ ꯁꯥꯁꯟꯁꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ ꯂꯩꯌꯦꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯀꯩꯊꯦꯜ ꯐꯝꯕꯧꯅꯤ ꯅꯠꯇ꯭ꯔ ꯐꯝꯗ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡꯗꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯁꯥꯎꯒꯅꯤ ꯑꯗꯨꯒ ꯁꯣꯔꯣꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯐꯝꯕ ꯄꯣꯠꯐꯝ ꯐꯝꯕ ꯌꯥꯗꯦ ꯁꯣꯔꯣꯛꯇꯤ ꯈꯣꯡꯅ ꯆꯠꯅꯕꯅꯤ ꯂꯝꯕꯤ ꯒꯥꯔꯤꯅ ꯆꯠꯅꯕꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯁꯣꯔꯣꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡ ꯄꯤꯁꯤꯜꯂꯤꯕ ꯇꯪꯈꯥꯏ ꯀꯜꯂꯤꯕ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯇꯤꯗꯤꯝ ꯔꯣꯗꯇ ꯂꯦꯟ 8ꯅꯤ 4 ꯂꯦꯟꯅꯤ ꯃꯅꯤꯡ ꯊꯪꯕ ꯑꯩꯈꯣꯏ ꯂꯦꯟ 2 ꯑꯃꯗꯤ ꯒꯥꯔꯤꯁꯤ ꯗꯕꯜ ꯄꯥꯔꯀꯤꯡ ꯇꯧꯁꯤꯜꯂꯒ ꯀꯟꯗꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯤ ꯁꯔꯀꯥꯔꯅ ꯀꯔꯤꯝꯇ ꯇꯧꯊꯣꯛꯄ ꯉꯝꯗꯦ ꯑꯗꯒꯤ ꯒꯥꯔꯤ ꯈꯥꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯛ ꯁꯦꯟꯁ ꯂꯩꯇꯕ ꯃꯤꯌꯥꯝꯗꯨꯅꯁꯨ ꯑꯩꯅ ꯈꯥꯝꯃꯤꯕ ꯃꯐꯝꯁꯦ ꯄꯥꯔꯀꯤꯡ ꯅꯠꯇꯦꯀꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯅ ꯕꯖꯥꯔ ꯃꯅꯨꯡꯒꯤ ꯐꯨꯠꯄꯥꯠ ꯃꯌꯥꯝ ꯇꯛꯊꯣꯛꯄꯤꯌꯨ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯅꯠꯇꯕꯤꯗ ꯂꯣꯏꯅ ꯇꯛꯊꯣꯛꯄꯤꯌꯨ ꯃꯌꯥꯝ ꯇꯛꯊꯣꯛꯄꯤꯔꯒꯅ ꯐꯖꯅ ꯈꯣꯡꯂꯝꯕꯤꯅ ꯈꯣꯡꯂꯝꯕꯤ ꯂꯝꯕꯤ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯒꯤ ꯋꯥꯊꯣꯛꯁꯤꯗꯤ ꯍꯣꯏ ꯐꯝꯕ ꯌꯥꯏ ꯐꯝꯕꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯚꯥꯔꯠꯀꯤ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯇ ꯆꯠꯅꯕꯗꯁꯨ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯐꯝꯕꯒꯤ ꯃꯇꯝ ꯑꯃ ꯂꯩ ꯃꯣꯏꯅ ꯄꯨꯡ 4 ꯐꯥꯎ ꯐꯝꯒꯗꯕꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯍꯟꯈꯤꯗꯕꯅꯦꯅ ꯍꯧꯖꯤꯛꯀꯤꯁꯤꯅ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯝꯃꯦ ꯍꯥꯏꯇꯥꯔꯒꯗꯤ
ꯑꯅꯛꯄꯗꯤ ꯄꯣꯠ ꯂꯩꯅꯤꯡꯉꯦ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯆꯠꯅꯕꯤ ꯑꯅꯛꯄꯗꯤ ꯄꯣꯠ ꯂꯩꯅꯤꯡꯉꯦ ꯃꯅꯨꯡ ꯆꯪꯉ ꯄꯣꯠ ꯂꯩꯅꯤꯡꯗ꯭ꯔꯦ ꯃꯅꯨꯡꯗ ꯌꯣꯜꯂꯤ ꯄꯣꯠꯁꯨ ꯃꯄꯥꯟꯗꯁꯨ ꯌꯣꯜꯂꯦ ꯑꯗꯨꯅꯗꯤ ꯑꯅꯤꯃꯛꯁꯤ ꯃꯃꯥ ꯑꯅꯤ ꯈꯠꯅꯕꯒꯤ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯃꯗꯤ ꯑꯁꯤ ꯇꯧꯍꯜꯂꯣꯏꯗꯧꯕꯅꯦꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯍꯥꯡꯉꯤꯕ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯊꯛꯇ ꯍꯥꯡꯉꯤ ꯃꯌꯥꯝꯁꯤꯡꯁꯦ ꯖꯨꯋꯥꯔ ꯁꯥꯟꯅꯐꯝ ꯑꯣꯏꯅ ꯅꯤꯁꯥ ꯆꯥꯐꯝ ꯑꯣꯏꯅ ꯂꯩꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗ꯭ꯔꯥ ꯏꯃꯥ ꯏꯕꯦꯟꯅ ꯍꯥꯡꯉꯤ ꯃꯌꯥꯝꯁꯤꯗ ꯐꯝꯍꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯒꯚꯔꯟꯃꯦꯟꯅ ꯍꯥꯏꯒꯗꯕꯅꯦꯕ ꯑꯗꯨꯅ ꯏꯁꯇꯦꯠ ꯚꯦꯟꯗꯔꯒꯤ ꯋꯥꯊꯣꯛꯁꯤꯗꯤ ꯂꯣꯏꯁꯤꯟꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯄꯣꯠꯐꯝ ꯐꯝꯐꯝ ꯐꯪꯗ꯭ꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤ ꯀꯗꯥꯏꯗꯅꯣ ꯑꯅꯧꯕ ꯀꯩꯊꯦꯜ ꯑꯃ ꯁꯥꯔꯒ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯀꯥꯟꯗ ꯐꯝꯍꯟꯕ ꯇꯥꯏ ꯑꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯐꯝꯒꯦ ꯍꯥꯏꯔꯒꯁꯨ ꯃꯇꯝ ꯑꯃ ꯅꯥꯏꯔꯒ ꯄꯨꯡ 5ꯗꯒꯤꯅ 8 ꯐꯥꯎꯕꯅ ꯑꯩꯈꯣꯏꯒꯤ IMCꯅ ꯊꯣꯛꯏꯕ ꯑꯣꯔꯗꯔꯗꯣ ꯑꯗꯨ ꯏꯜꯂꯀꯥꯟꯗ ꯏꯁꯇꯦꯠ ꯚꯦꯟꯗꯔꯁꯤꯡꯁꯤꯁꯨ ꯐꯝꯕꯤꯕ ꯌꯥꯏ ꯑꯗꯨ ꯍꯦꯜꯂꯒ ꯂꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨꯅ ꯁꯨꯝ ꯐꯝꯃꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯁꯨ ꯂꯥꯜꯂꯤ ꯑꯗꯨꯅ ꯈꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯅꯤꯃꯛ ꯑꯝꯇ ꯂꯥꯟꯗꯦ ꯁꯔꯀꯥꯔ ꯂꯥꯜꯍꯟꯕꯅꯤ ꯉꯁꯤꯗꯒꯤ ꯆꯍꯤ 40ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯊꯪ ꯁꯔꯀꯥꯔ ꯁꯥꯁꯟ ꯇꯧꯕ ꯂꯥꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯏꯁꯇꯦꯠ ꯚꯦꯟꯗꯔꯒꯤ ꯋꯥꯊꯣꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯀꯔꯤꯝꯇ ꯈꯟꯕꯤꯔꯝꯗ꯭ꯔꯦ ꯃꯟꯇ꯭ꯔꯤꯁꯨ ꯂꯥꯛꯑꯀꯥꯟꯗ ꯀꯨꯝꯊꯔꯀꯥꯟꯗ ꯏꯁꯇꯦꯠ ꯚꯦꯟꯗꯔ ꯄꯣꯠ ꯂꯩꯔ ꯆꯠꯈ꯭ꯔꯦ MLAꯁꯨ ꯂꯥꯛꯑꯒ ꯄꯣꯠ ꯂꯩꯔ ꯆꯠꯈ꯭ꯔꯦ ꯑꯆꯧ ꯑꯁꯥꯡ ꯕ꯭ꯔꯣꯀꯦꯠ ꯕꯨꯁꯥ ꯃꯌꯥꯝꯁꯨ ꯏꯁꯇꯦꯠ ꯚꯦꯟꯗꯔ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯉꯀꯥꯟꯗ ꯃꯆꯠ ꯆꯠꯂꯦ ꯀꯔꯤꯝꯇ ꯃꯣꯏ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯎꯕꯤꯗꯕꯅꯤ ꯑꯗꯨ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯏꯁꯇꯦꯠ ꯚꯦꯟꯗꯔ ꯋꯥꯊꯣꯛꯁꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯂꯝꯕꯤ ꯍꯥꯏꯕꯁꯤꯗꯤ ꯈꯣꯡꯅ ꯆꯠꯅꯕꯅꯤ ꯒꯥꯔꯤꯅ ꯆꯠꯅꯕꯅꯤ ꯂꯝꯕꯤꯗꯗꯤ ꯄꯥꯔꯀꯤꯡ ꯑꯗꯒꯤ ꯀꯩꯊꯦꯜ ꯐꯝꯕ ꯄꯣꯠꯐꯝ ꯑꯃꯠꯇ ꯌꯥꯗꯦ ꯍꯥꯏꯕꯁꯤꯃ ꯑꯗꯨ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯗꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯔꯀꯥꯟꯗꯅꯦ ꯂꯝꯕꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯝꯁꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯏꯁꯇ꯭ꯔꯤꯠ ꯚꯦꯟꯗꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯁꯔꯀꯥꯔ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯂꯣꯏꯅꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯏꯁꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯍꯥꯏꯕꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯂꯝꯕꯤ ꯍꯥꯏꯕꯁꯤꯗꯤ ꯆꯠꯅꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯅ ꯊꯝꯕꯅꯤꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯄꯣꯠ ꯆꯩ ꯌꯣꯟꯁꯤꯟꯕ ꯍꯥꯏꯕꯁꯤ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒꯤꯁꯨ IMCꯅ ꯄꯤꯔꯤꯕ ꯃꯇꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯌꯣꯟꯕ ꯂꯣꯏꯅꯅ ꯁꯔꯀꯥꯔ ꯑꯁꯤꯅ ꯂꯩꯔꯤꯕ ꯏꯁꯇ꯭ꯔꯤꯠ ꯚꯦꯟꯗꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯐꯝ ꯆꯥꯕ ꯑꯃ ꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕꯗꯨꯒꯤ ꯋꯥꯐꯝꯗꯨꯅꯤ ꯇꯥꯃꯣꯅ ꯊꯝꯕꯤꯕꯁꯤ ꯃꯇꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯄ ꯂꯣꯏꯅꯅ ꯇꯥꯃꯣ ꯃꯅꯤꯄꯨꯔꯒꯤ ꯄꯥꯠꯁꯤꯡ ꯂꯣꯛꯇꯥꯛꯀ ꯄꯨꯝꯂꯦꯟꯒ ꯅꯠꯇꯅ ꯑꯇꯩꯗꯤ ꯃꯃꯤꯡ ꯈꯛꯇꯒꯤ ꯑꯣꯏꯔꯦꯕ ꯍꯌꯦꯡꯁꯤ ꯃꯥꯂꯦꯝꯒꯤ ꯄꯥꯠꯀꯤ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯌꯥꯝꯅ ꯐꯖꯕ ꯄꯥꯎ ꯑꯃꯈꯛ ꯕꯦꯅꯔ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅ ꯌꯥꯎꯔꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯗꯤ ꯄꯥꯠꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯔꯟ ꯄꯥꯠ ꯑꯩꯈꯣꯏꯒꯤ ꯂꯝꯐꯦꯟ ꯄꯥꯠꯇꯒꯤ ꯍꯧꯗꯨꯅ ꯇꯣꯉꯥꯟꯕ ꯄꯣꯔꯣꯝ ꯄꯥꯠ ꯀꯥꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯄꯥꯠ ꯃꯥꯡꯁꯤꯜꯂꯛꯄꯒꯤ ꯋꯥꯐꯝꯁꯦ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝ ꯑꯃꯗ ꯄꯥꯠ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯈꯛ ꯊꯣꯛꯄ ꯅꯠꯇꯅ ꯑꯌꯥꯝꯕ ꯄꯥꯠꯀꯤ ꯁꯛꯇꯝꯁꯤꯡꯁꯦ ꯃꯥꯡꯁꯤꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯀꯣ ꯁꯤꯁꯇꯦꯝꯗ ꯑꯆꯧꯕ ꯑꯀꯥꯏꯕ ꯑꯃ ꯂꯥꯛꯄꯗꯧꯅ ꯇꯧꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯉꯤꯕ ꯋꯥꯐꯝꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯥꯠꯀꯤ ꯐꯤꯕꯝꯁꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯀꯠꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯛꯄꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯂꯩꯕ ꯃꯇꯥꯡꯁꯤꯗ ꯇꯥꯃꯣ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯩꯅꯣꯅꯤ ꯅꯝꯀꯣꯔ ꯑꯩꯈꯣꯏꯒꯤ ꯄꯥꯠ ꯑꯩꯈꯣꯏ ꯋꯥꯏꯠꯂꯦꯟꯁꯦ ꯏꯁꯤꯡ ꯇꯨꯡꯕ ꯑꯩꯈꯣꯏꯒꯤ ꯋꯥꯏꯠꯂꯦꯟ ꯑꯩꯈꯣꯏ ꯄꯥꯠ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯥꯡꯁꯤꯜꯂꯛꯄ ꯃꯨꯠꯄ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯃꯔꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯑꯩꯈꯣꯏ ꯏꯀꯣ ꯁꯤꯁꯇꯦꯝ ꯑꯗꯒꯤ ꯑꯩꯈꯣꯏ ꯐꯥꯎꯅꯥ ꯐ꯭ꯂꯣꯔꯥ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁꯀꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯑꯗꯒꯤ ꯎꯆꯦꯛ ꯋꯥꯌꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯡꯁꯤꯜꯂꯛꯏꯕ ꯑꯩꯈꯣꯏ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯅꯦꯆꯔꯦꯜꯒꯤ ꯑꯣꯏꯕ ꯑꯍꯣꯡꯕ ꯌꯥꯝ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯋꯥꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯋꯥꯏꯠꯂꯦꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯇꯨꯡꯕ ꯄꯥꯠ ꯃꯌꯥꯝꯁꯦ ꯃꯥꯡꯁꯤꯜꯂꯛꯄꯗꯒꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯊꯣꯛꯏꯕꯅꯤ ꯉꯥꯛꯇꯅꯦꯕ ꯁꯝꯅ ꯍꯥꯏꯕꯗ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯅꯣꯡ ꯍꯦꯛ ꯇꯥꯕꯒ ꯑꯩꯈꯣꯏ ꯏꯁꯤꯡ ꯍꯦꯛ ꯆꯥꯎꯔ ꯑꯋꯥ ꯑꯅꯥ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯏꯁꯤꯡ ꯊꯨꯝꯕꯒꯤ ꯑꯋꯥ ꯅꯪꯉꯤꯅ ꯑꯗ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯀꯣꯜ ꯍꯥꯏꯕ ꯑꯃ ꯂꯣꯏ ꯂꯩꯒꯅꯦꯕ ꯂꯣꯏ ꯂꯩ ꯃꯀꯣꯜ ꯂꯩꯒꯅꯦꯕ ꯃꯀꯣꯜꯅ ꯆꯪꯒꯅꯦꯕ ꯑꯗꯨꯅ ꯏꯁꯤꯡꯒꯤꯁꯨ ꯃꯀꯣꯜ ꯂꯩꯒꯅꯦꯕ ꯏꯁꯤꯡ ꯅꯣꯡ ꯖꯔꯝ ꯍꯦꯛ ꯆꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯅꯣꯡ ꯆꯨꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯤꯡꯒꯗ ꯏꯁꯤꯡ ꯍꯩꯊꯕꯅꯦꯕ ꯖꯔꯣ ꯂꯥꯎ ꯆꯦꯟꯊꯔꯛꯄꯅꯦꯕ ꯃꯥꯅ ꯑꯩꯈꯣꯏ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯁꯤ ꯃꯔꯨ ꯀꯣꯛꯑꯦ ꯏꯁꯤꯡꯁꯦ ꯆꯥꯏꯊꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯧꯁꯥꯅ ꯋꯥꯏꯠꯂꯦꯟꯁꯤ 153ꯃꯨꯛ ꯂꯩꯔꯝꯃꯦ ꯑꯗ ꯑꯩꯅ ꯐꯪꯖꯕꯗꯤ 159ꯃꯨꯛ ꯂꯩꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯈꯪꯉꯤꯅ ꯍꯥꯏꯔꯦ 163ꯅꯦ ꯄꯥꯠ ꯂꯩꯔꯝꯃꯤꯁꯦ ꯑꯗꯨꯅ ꯏꯁꯤꯡ ꯆꯦꯟꯊꯔꯛꯄ ꯇꯨꯔꯦꯟꯗ ꯆꯪꯉꯦ ꯑꯗꯒꯤ ꯄꯥꯠ ꯃꯌꯥꯝ ꯂꯣꯏ ꯆꯪꯉꯀꯥꯟꯗ ꯇꯨꯡꯉ ꯂꯩꯖꯈꯤꯕꯗꯤ ꯏꯁꯤꯡ ꯆꯥꯎꯗꯦꯕ ꯃꯥꯏ ꯃꯀꯣꯟꯗ ꯂꯣꯏ ꯏꯁꯤꯡꯗꯤ ꯆꯪꯈꯤꯑꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯑꯩꯈꯣꯏꯒꯤ ꯂꯝꯐꯦꯟ ꯄꯥꯠꯁꯤ ꯌꯦꯡꯉꯨꯅꯦ ꯀꯣꯝꯕꯤꯔꯤ ꯖꯥꯔꯦꯟ ꯄꯥꯠꯀꯤ ꯄꯣꯝꯕꯤꯔꯤ ꯍꯥꯏꯔꯤꯕꯅꯤ ꯖꯥꯔꯦꯟ ꯄꯥꯠꯅꯤ ꯑꯗꯒꯤ ꯂꯝꯐꯦꯟ ꯄꯥꯠꯅꯤ ꯁꯤ ꯐꯖꯅꯕ ꯇꯨꯔꯤꯁ ꯁꯦꯟꯇꯔ ꯑꯣꯏꯗ꯭ꯔꯕ ꯑꯗꯒꯤ ꯑꯦꯅꯤ ꯁꯤꯗ ꯊꯛꯅꯕ ꯏꯁꯤꯡ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯑꯗꯒꯤ ꯃꯩ ꯄꯨꯊꯣꯛꯄ ꯇꯧꯗꯣꯔꯤꯕꯅꯤꯅ ꯂꯝꯐꯦꯟ ꯂꯣꯏꯅꯃꯛ ꯃꯨꯠꯈ꯭ꯔꯦ ꯏꯅꯛ ꯅꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯋꯥꯏꯊꯣꯛ ꯄꯥꯠꯁꯤ ꯃꯨꯠꯈ꯭ꯔꯦ ꯋꯥꯏꯊꯣꯛ ꯄꯥꯠ ꯃꯨꯠꯂꯛꯏ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯏꯕꯣꯕꯤꯒꯤ ꯃꯤꯃꯥꯡꯗ ꯃꯨꯠꯂꯛꯏꯕꯅꯤ ꯑꯈꯪ ꯃꯌꯥꯝ ꯃꯨꯠꯂꯛꯏꯕꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯍꯩꯉꯥꯡ ꯄꯥꯠ ꯑꯗꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯖꯥꯏꯔꯟ ꯄꯥꯠ ꯁꯤ ꯃꯌꯥꯝ ꯄꯥꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯕꯨ ꯀꯩꯅꯣ ꯇꯧꯋꯤ ꯃꯤꯁꯤꯗ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟ ꯀꯔꯤꯅ ꯃꯁꯤ ꯄꯇꯥ ꯄꯤꯁꯤꯜꯂꯝꯃꯤ ꯉꯥꯌꯣꯛ
ꯀꯣꯝ ꯁꯦꯝꯗꯅ ꯄꯨꯈ꯭ꯔꯤ ꯁꯦꯝꯗꯅ ꯂꯣꯏ ꯃꯥꯡꯉꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯉꯥꯡꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯑꯍꯜ ꯑꯃꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯉꯥ ꯏꯟꯗꯤꯖꯤꯅꯁ ꯉꯥ ꯃꯔꯤ ꯈꯛꯇ ꯍꯥꯏꯔꯛꯑꯣ ꯃꯃꯤꯡ ꯍꯥꯏꯔꯛꯑꯣꯅ ꯍꯥꯏꯉꯝꯃꯔꯣꯏꯕ ꯑꯗꯨ ꯐꯥꯎꯔ ꯃꯥꯡꯍꯜꯂꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯀꯣ ꯁꯤꯁꯇꯦꯝꯗ ꯀꯥꯏꯍꯜꯂꯛꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯅꯦꯆꯔꯦꯜ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯥꯡꯍꯜꯂꯛꯏꯕ ꯁꯤꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯣꯏꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯗꯥꯏꯔꯦꯛꯇꯔ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯥꯅ ꯄ꯭ꯔꯥꯠ 18ꯃꯨꯛ ꯀꯩꯃꯨꯛ ꯀꯟꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯦ ꯑꯗꯨꯁꯨ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯄꯊꯥ ꯄꯤꯔꯝꯕꯗꯒꯤ ꯗꯥꯛ ꯆꯨꯊꯥ ꯀꯩꯒꯤ ꯄꯊꯥ ꯄꯤꯔꯝꯕꯗꯒꯤ ꯑꯋꯥꯕ ꯑꯃ ꯅꯪꯉꯤ ꯍꯥꯏ ꯄꯥꯏꯈꯠꯄꯁꯤꯗ ꯍꯧꯖꯤꯛꯀꯤ ꯌꯥꯏꯔꯤꯡ ꯄꯥꯠ ꯌꯥꯎꯔꯛꯏ ꯍꯩꯉꯥꯡ ꯄꯥꯠ ꯌꯥꯎꯔꯛꯏ ꯑꯗꯒꯤ ꯋꯥꯏꯊꯣꯛ ꯄꯥꯠ ꯌꯥꯎꯔꯛꯏ ꯄꯨꯅꯦꯟ ꯄꯥꯠ ꯌꯥꯎꯔꯛꯏ ꯂꯧꯁꯤ ꯄꯥꯠꯀ ꯇꯧꯔꯛꯏꯕꯁꯦ ꯑꯗꯒꯤ ꯇꯃꯦꯡꯂꯣꯡꯒꯤ ꯖꯂꯥꯔ ꯂꯦꯛ ꯀꯥꯏ ꯂꯩꯔꯤꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯈꯪꯗꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯔꯥꯝꯁꯥꯔ ꯀꯃꯤꯁꯟ ꯑꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟꯒꯤ ꯔꯥꯝꯁꯥꯔ ꯍꯥꯏꯕꯗꯒꯤ 2005ꯇꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯋꯥꯏꯠ ꯂꯦꯟ ꯃꯌꯥꯝꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯑꯩ ꯁꯣꯛꯇꯨꯗꯤꯀꯣ ꯑꯩ 2005 ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯔꯥꯝꯁꯥꯔ ꯍꯥꯏꯕꯁꯤꯅ ꯔꯥꯝꯁꯥꯔ ꯀꯃꯤꯁꯟ ꯑꯅ ꯑꯃ ꯐꯝꯃꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯋꯥꯏꯠ ꯂꯦꯟ ꯃꯁꯤꯡ ꯃꯌꯥꯝ ꯀꯟꯅꯕꯒꯤꯗꯃꯛꯇ ꯐꯝꯕꯅꯦꯕ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤꯅꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯦꯛ 205 ꯀꯩꯅꯣ ꯌꯥꯎꯕꯅꯤ ꯑꯗꯨꯗ ꯀꯩꯅꯣ 100 ꯑꯩ ꯀꯥꯎꯔꯦ ꯗꯇꯥꯗꯨꯗꯤꯀꯣ ꯑꯩꯉꯣꯟꯗ ꯂꯩ ꯑꯩ ꯌꯥꯝ ꯇꯥꯟ ꯏꯔꯝꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤꯁꯨ ꯌꯥꯎꯔꯤꯅꯦꯕ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤ ꯑꯗꯨꯗ ꯔꯥꯝꯁꯥꯔ ꯀꯃꯤꯁꯟꯗ ꯑꯩꯈꯣꯏ ꯀꯟꯚꯦꯟꯁꯟꯗ ꯄꯤꯕ ꯑꯩꯈꯣꯏ ꯀꯃꯤꯁꯟꯗ ꯄꯥꯛ ꯆꯥꯎꯕꯗꯨ ꯍꯧꯖꯤꯛ ꯋꯥꯡꯊꯔꯛꯑꯦꯕ ꯄꯥꯠ ꯑꯇꯩ ꯂꯩ ꯂꯣꯛꯇꯥꯛ ꯄꯥꯠꯐꯥꯎ ꯀꯟꯕ ꯉꯝꯗ꯭ꯔꯦꯕ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯑꯆꯧꯕ ꯃꯌꯥꯝ ꯄꯥꯛ ꯆꯥꯎꯕ ꯃꯌꯥꯝ ꯂꯣꯏ ꯐꯨꯟꯖꯤꯜꯂꯛꯄ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯣꯛꯇꯥꯛ ꯄꯥꯠꯐꯥꯎ ꯀꯟꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯄꯥꯠ ꯑꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯇꯥꯏ ꯄꯥꯠꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯟ ꯈꯥꯏꯔꯛꯇꯅ ꯐꯪꯐꯝ ꯇꯧꯕ ꯑꯩꯅ ꯍꯥꯏꯖꯕ ꯐꯥꯎꯅꯥ ꯐ꯭ꯂꯣꯔꯥ ꯐꯪꯉꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯏꯁꯤꯡꯗꯒꯤ ꯆꯥꯕ ꯌꯥꯕ ꯀꯣꯝꯄꯦꯛ ꯑꯗꯒꯤ ꯊꯥꯡꯖꯤꯡ ꯌꯥꯝ ꯂꯩꯈ꯭ꯔꯦꯅꯀꯣ ꯀꯣꯂꯝꯅꯤ ꯀꯥꯏ ꯂꯩꯅ ꯃꯈꯜ ꯂꯩꯈ꯭ꯔꯦ ꯑꯁꯤ ꯃꯨꯠꯂꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯑꯗꯒꯤ ꯏꯁꯤꯡꯗ ꯂꯩꯕ ꯉꯥ ꯃꯌꯥꯝ ꯑꯃ ꯀꯩ ꯃꯌꯥꯝ ꯃꯨꯠꯂꯛꯏꯕꯅꯤ ꯑꯗꯩ ꯑꯣꯛꯁꯤꯖꯦꯟ ꯄꯨꯊꯣꯛꯄ ꯃꯌꯥꯝꯗꯒꯤ ꯌꯥꯝ ꯁꯤ ꯂꯩꯔꯦꯕ ꯄꯥꯠ ꯆꯣꯠ ꯂꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯛꯁꯤꯖꯦꯟꯁꯦ ꯑꯁꯦꯡꯕ ꯑꯣꯛꯁꯤꯖꯦꯟ ꯃꯥꯅ ꯄꯨꯊꯣꯛꯑꯦ ꯏꯒꯂꯤ ꯑꯃ ꯀꯩ ꯃꯃꯤꯡ ꯍꯥꯏ ꯑꯅꯤꯁꯨꯕꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯤꯖꯦꯟ ꯄꯨꯊꯣꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯄꯨꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥ ꯁꯤ ꯄꯥꯝꯕꯤꯁꯦ ꯁꯤ ꯈꯪꯉꯤꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯄꯥꯠꯀꯤ ꯅꯨꯃꯤꯠꯀꯤ ꯍꯌꯦꯡ ꯄꯥꯡꯊꯣꯛꯇꯧꯔꯤꯕ ꯁꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯕ ꯇꯥꯏ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯥꯠ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯔꯣꯝ ꯄꯥꯠ ꯀꯥꯏꯅ ꯍꯥꯏꯁꯦ ꯂꯣꯏ ꯎꯔꯦꯅ ꯀꯩꯁꯥꯝ ꯄꯥꯠ ꯄꯥꯠ ꯉꯥꯛꯇꯅꯤꯅ ꯄꯣꯔꯣꯝ ꯄꯥꯠ ꯍꯥꯏꯁꯦ ꯄꯣꯔꯣꯝ ꯑꯅ ꯎꯆꯦꯛ ꯑꯃ ꯂꯩꯔꯝꯃꯦ ꯑꯍꯜ ꯑꯃꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯥꯕ ꯎꯆꯦꯛ ꯄꯨꯠꯈ꯭ꯔꯕ ꯑꯗꯣ ꯄꯣꯔꯣꯝ ꯄꯥꯠ ꯍꯥꯏꯅ ꯍꯥꯏꯔꯤꯅꯤ ꯄꯥꯠꯁꯤꯡꯁꯦ ꯀꯟꯅꯅꯕꯒꯤ ꯂꯣꯏ ꯄꯥꯠ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯥꯠ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯄꯥꯠ ꯃꯌꯥꯝꯁꯤꯡꯁꯨ ꯑꯦꯡꯀꯣꯁ ꯃꯌꯥꯝꯁꯦ ꯇꯛꯊꯣꯛꯁꯤ ꯑꯗꯣ ꯄꯥꯠ ꯆꯥꯎꯕꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯁꯦꯇꯦꯂꯥꯏꯠꯀꯤ ꯖꯨꯒꯅꯤ ꯁꯤꯗ ꯈꯪꯒꯅꯤ ꯀꯌꯥꯝ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯖꯤ ꯑꯗꯨꯅ ꯍꯦꯛꯇ ꯁꯤ ꯑꯩꯈꯣꯏꯒꯤ ꯖꯥꯏꯗꯦꯟ ꯄꯥꯠꯀꯁꯦ ꯑꯗꯒꯤ ꯋꯥꯏꯊꯣꯛ ꯄꯥꯠ ꯑꯗꯒꯤ ꯁꯤꯒꯤ ꯍꯩꯉꯥꯡ ꯄꯥꯠ ꯂꯩꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯝꯐꯦꯟ ꯄꯥꯠ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯄꯣꯏꯔꯧ ꯄꯥꯠ ꯂꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯐꯖꯅ ꯀꯜꯂꯒ ꯑꯣꯏꯔꯒꯗꯤ ꯉꯥꯒꯤ ꯄꯣꯠꯊꯣꯛꯁꯨ ꯐꯖꯅ ꯄꯨꯊꯣꯛꯀꯅꯤ ꯐꯥꯎꯅꯥꯅ ꯐꯧꯔꯥ ꯍꯦꯜꯂꯛꯀꯅꯤ ꯑꯗꯒꯤ ꯑꯦꯅꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯐꯔꯛꯀꯅꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯑꯋꯥꯕ ꯂꯩꯔꯣꯏ ꯏꯔꯤꯒꯦꯁꯟ ꯁꯤꯁꯇꯦꯝꯗ ꯑꯩꯈꯣꯏꯒꯤ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯇꯧꯗꯅ ꯑꯗꯒꯤ ꯔꯕꯤ ꯀ꯭ꯔꯣꯞ ꯅꯤꯡꯊꯝ ꯄꯨꯊꯣꯛꯇꯅ ꯏꯁꯤꯡ ꯄꯤꯗꯅ ꯈꯣꯠꯇꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯂꯩꯕ ꯍꯦꯜꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯥꯠ ꯀꯟꯁꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯔꯀꯥꯔꯅꯁꯨ ꯃꯁꯤꯗ ꯄꯥꯠ ꯀꯟꯕꯗ ꯑꯣꯟꯁꯤꯟꯁꯤ ꯃꯌꯥꯝꯅꯁꯨ ꯄꯥꯠꯄꯨ ꯑꯩꯈꯣꯏꯒꯤ ꯂꯝ ꯈꯣꯞꯆꯤꯜꯂꯒ ꯕꯤꯜꯗꯤꯡ ꯁꯥꯅꯕ ꯀꯣꯜ ꯀꯔꯈꯅꯥ ꯇꯧꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯅ ꯑꯩ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ ꯂꯩꯔꯤꯕ ꯃꯇꯝ ꯑꯃꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯠꯁꯤꯡ ꯑꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯇꯥꯏ ꯂꯣꯏꯅꯅ ꯄꯥꯠꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯄꯇꯥ ꯇꯥꯁꯜꯂꯒ ꯂꯩꯔꯝꯃꯤꯕ ꯃꯐꯝꯁꯤꯡꯁꯤꯁꯨ ꯁꯔꯀꯥꯔ ꯑꯁꯤꯅ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯂꯩꯔꯤꯕ ꯄꯥꯠꯁꯤꯡ ꯑꯁꯤ ꯁꯦꯝꯒꯠꯄ ꯂꯣꯏꯅꯅ ꯄꯥꯠ ꯁꯦꯝꯒꯠꯂꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣ ꯁꯤꯁꯇꯦꯝꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯄ ꯂꯣꯏꯅꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯄꯥꯏꯔꯛꯄ ꯏꯀꯣ ꯁꯤꯁꯇꯦꯝꯗ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯏꯕꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯥꯠꯁꯤꯡ ꯁꯦꯝꯒꯠꯄꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯊꯝꯕꯤꯔꯤꯕꯁꯤ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯩꯈꯣꯏ ꯑꯌꯨꯛꯇ ꯐꯣꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯑꯍꯥꯟꯕ ꯂꯩꯃꯥꯏꯗ ꯌꯥꯎꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯃꯣꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯐꯖꯕ ꯁꯖꯦꯁꯟ ꯄꯤꯕꯤꯔꯝꯕꯒꯤꯗꯃꯛ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯤꯖꯤꯡ ꯗ ꯚꯣꯏꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ